ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯌꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥ ꯊꯥꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯗꯨꯅ ꯕꯤꯆꯥꯔ ꯇꯧꯕꯗ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯥꯒꯤ ꯃꯔꯥꯜꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯐꯥꯁꯤ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯃꯛꯅꯤ꯫ ꯂꯩꯕꯥꯛ ꯆꯤꯟꯅ ꯇꯤꯜꯂꯤ꯫ ꯐꯥꯁꯤ ꯁꯒꯥꯏ ꯁꯥꯔꯦ, ꯐꯥꯁꯤ ꯇꯧꯅꯕ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯡꯐꯝ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯍꯪꯂꯛꯄꯣꯏꯔꯦ꯫ ꯍꯥꯏ ꯍꯨꯔꯥꯟꯕ, ꯅꯪꯅ ꯇꯧꯈꯤꯕ ꯅꯔꯥꯜꯒꯤꯗꯃꯛꯇ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯒꯗꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯈꯪꯂꯕ꯭ꯔꯥ? ꯍꯨꯔꯥꯟꯕꯅ: ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯈꯪꯖꯩ꯫ ꯅꯤꯡꯊꯧꯅ: ꯑꯗꯨꯗꯤ ꯁꯤꯔꯝꯗꯥꯏꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯈꯔꯗꯪꯗꯤ ꯍꯥꯏꯔꯝꯃꯨꯗꯅ? ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯅ ꯀꯔꯤ ꯀꯔꯤ ꯄꯥꯎ-ꯆꯦꯅꯤꯡꯕ ꯑꯩꯈꯣꯏꯗ ꯇꯝꯃꯝꯃꯨ, ꯍꯥꯏꯕꯤꯒꯦ꯫ ꯍꯥꯏꯔꯕꯗ ꯍꯨꯔꯥꯟꯕꯅ ꯈꯨꯝꯃꯛꯄꯣꯏꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯑꯃꯇꯪꯗꯤ ꯊꯨꯡꯕ ꯉꯝꯂꯝꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯦ꯫ ꯀꯔꯤꯅꯤꯅ, ꯍꯥꯏꯌꯨ ꯇꯥꯁꯤ, ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ꯫ ꯑꯁꯤꯅꯤ ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯩꯕꯥꯛꯀꯤ ꯐꯅꯕ, ꯏꯅꯤꯡꯊꯧꯒꯤꯁꯨ ꯌꯥꯏꯐꯅꯕ ꯅꯅꯥꯏ ꯑꯩꯅ ꯁꯅꯥ ꯊꯥꯒꯦ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯁꯅꯥꯕꯨ ꯊꯥꯗꯨꯅ ꯍꯧꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯗꯨꯃ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯅꯅꯥꯏ ꯑꯩ ꯁꯤꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ, ꯅꯤꯡꯉꯝꯍꯧꯗꯦꯗꯥ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯇꯧ ꯎꯠꯁꯤꯟꯅꯩ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗꯥ꯫ ꯀꯔꯤꯒꯤ ꯑꯣꯏꯗꯗꯒꯦ ꯏꯅꯤꯡꯊꯧ? ꯍꯨꯔꯥꯟꯕꯅ ꯈꯨꯝꯃꯤ꯫ ꯅꯅꯥꯏ ꯑꯩ ꯁꯅꯥ ꯆꯥꯔ ꯀꯔꯝꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕ ꯈꯪꯖꯩ꯫ ꯑꯗꯨꯗ ꯅꯅꯥꯏ ꯑꯩꯒꯤ ꯐꯥꯁꯤꯒꯤ ꯃꯇꯝꯁꯤꯅ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯔꯨꯒꯅꯨ, ꯑꯩꯅ ꯃꯇꯝ ꯌꯩꯊꯣꯛꯄꯤꯒꯅꯤ꯫ ꯀꯔꯝꯅ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯇꯪ ꯁꯝꯂꯞꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯅꯤꯡꯊꯧꯅ ꯍꯪꯏ꯫ ꯁꯨꯝ ꯇꯧꯕꯅꯤ ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯦꯛ ꯂꯩꯔꯤꯕ ꯁꯅꯥ ꯃꯈꯩ ꯄꯨꯊꯣꯛꯂꯒ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯗꯨꯅ ꯊꯥꯒꯗꯕꯅꯤ꯫ ꯇꯧꯕꯇꯗꯤ ꯊꯥꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨ ꯃꯄꯨꯟꯁꯤꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ, ꯃꯤꯅꯥꯏ ꯃꯤꯁꯦꯜ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇ꯭ꯔꯤꯕ ꯑꯃꯇꯪ ꯈꯟꯕꯤꯔꯒ ꯊꯥꯔꯕꯗꯤ ꯁꯅꯥ ꯄꯥꯝꯕꯤ ꯍꯧꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯟꯒꯅꯤꯗꯣ꯫ ꯍꯨꯔꯥꯟꯕꯒꯤ ꯋꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯊꯥꯖꯔꯗꯨꯅ ꯁꯅꯥ ꯄꯥꯝꯕꯤ ꯊꯥꯅꯕ ꯃꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯄꯣꯠ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇ꯭ꯔꯤꯕ ꯅꯨꯄꯥ ꯑꯃ ꯈꯟꯕ ꯍꯧꯔꯕꯣꯏꯔꯦ꯫ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯗꯔꯕꯥꯔꯗ ꯌꯥꯎꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯏ ꯍꯥꯏꯅ ꯈꯟꯖꯕ ꯐꯝꯅꯥꯏꯕ ꯑꯃꯗ ꯁꯅꯥ ꯊꯥꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯐꯝꯅꯥꯏꯕꯗꯨ ꯄꯥꯈꯠꯂꯦ, ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯃꯥꯡꯉꯩꯗ ꯅꯅꯥꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯕ ꯌꯨꯝꯊꯪꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯉꯛꯇ ꯁꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯑꯃ ꯄꯥꯃꯟꯈ꯭ꯔꯗꯨꯅ ꯍꯨꯔꯥꯜꯂꯨꯏ꯫ ꯃꯊꯪꯗ ꯅꯤꯡꯊꯧꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯖꯅ ꯊꯝꯖꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ, ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯑꯣꯏꯕ ꯊꯕꯛ ꯅꯠꯆꯗꯦ꯫ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯄꯨꯀꯩ ꯂꯟꯒꯩꯗꯒꯤ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅꯕ ꯁꯦꯜ ꯊꯨꯝ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯃꯔꯧꯖꯩ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯁꯦꯜ ꯃꯕꯥꯏ ꯃꯔꯤ ꯃꯇꯥ ꯐꯝꯅꯥꯏ ꯐꯅꯥꯏꯕ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯁꯅꯥ ꯊꯥꯕꯒꯤ ꯊꯕꯛ ꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯁꯨꯍꯨ ꯍꯨꯔꯥꯟꯗꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕ ꯃꯔꯝꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯣꯡꯊꯣꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯍꯨꯔꯥꯟꯕꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯗꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯗꯅ ꯁꯅꯥ ꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯏꯅꯤꯡꯊꯧꯅ ꯊꯥꯕꯤꯔꯣ ꯁꯅꯥꯁꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯨ ꯅꯤꯡꯍꯟꯅꯩ꯫ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ? ꯑꯩꯁꯨ ꯂꯩꯕꯥꯛꯀꯤ ꯄꯨꯀꯩ ꯂꯟꯒꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯗꯦ, ꯍꯥꯏꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯡ ꯌꯦꯡꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯒꯤ ꯃꯄꯣꯠ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯗꯨꯅ
ꯁꯅꯥ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯍꯨꯔꯥꯟꯕ, ꯀꯅꯥ ꯑꯃꯠꯇ ꯁꯅꯥ ꯊꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯐꯥꯁꯤ ꯇꯧꯕ ꯇꯥꯔꯦ"꯫ ꯍꯨꯔꯥꯟꯕꯅ ꯍꯪꯏ, "ꯀꯔꯤꯒꯤ"? ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, "ꯍꯨꯔꯥꯟꯕꯒꯤ ꯃꯥꯜꯒ ꯀꯣꯟꯅꯅ ꯐꯥꯕꯒꯤ"꯫ ꯍꯨꯔꯥꯟꯕꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ? ꯍꯨꯔꯥꯟꯕꯗꯤ ꯏꯊꯟꯇꯁꯨ ꯅꯠꯇꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯨꯔꯥꯜꯂꯤ꯫ ꯑꯩꯕꯨꯅ ꯃꯥꯜꯒ ꯀꯣꯟꯅꯅ ꯐꯥꯏ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤ꯫ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯁꯨ ꯃꯁꯥ ꯃꯁꯥꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯖꯔꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯐꯥꯁꯤ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛꯈꯛ ꯇꯧꯕ ꯌꯥꯔꯣꯏ, ꯍꯨꯔꯥꯟꯕ ꯄꯨꯝꯅꯃꯛ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯁꯨ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯐꯥꯁꯤ ꯁꯒꯥꯏ ꯃꯊꯛꯇ ꯀꯥꯕꯤꯕ ꯇꯥꯔꯦ"꯫ ꯍꯨꯔꯥꯟꯕꯒꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯃꯔꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯥꯏꯊꯤꯔꯦ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯁꯤ ꯇꯧꯗꯅ ꯅꯤꯡꯊꯤꯖꯅ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯇꯧꯔꯗꯨꯅ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯒꯤ ꯄꯥꯝꯕꯩꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯒꯗꯕꯗꯒꯤ ꯀꯟꯖꯈꯤ꯫ ꯑꯁꯤꯡꯕ ꯃꯕꯨꯗꯤ ꯂꯩꯕ ꯃꯤꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯂꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯃꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕꯅ ꯄ꯭ꯔꯃꯥꯟ ꯑꯃꯈꯛꯇꯅ ꯃꯤ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯈꯤ꯫